ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯛꯁꯨ ꯊꯜꯂꯦ ꯆꯨꯝꯃꯤ ꯍꯨꯔꯥꯟꯅ ꯆꯥꯏꯌꯣ ꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯆꯟꯗꯣꯔꯦ ꯇꯧꯔꯤ ꯀꯟꯅ ꯅꯣꯡ ꯇꯥꯔꯤꯁꯦ ꯑꯌꯨꯛꯇꯒꯤ ꯂꯦꯞꯇ꯭ꯔꯤꯃꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯇꯧꯔ ꯇꯥꯏ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯕꯩ ꯋꯥꯅꯤꯗ ꯁꯤ ꯅꯣꯡ ꯆꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯤꯡꯕ ꯉꯥꯡꯁꯦ ꯈꯛꯂꯛꯏ ꯀꯩꯒꯤ ꯁꯦꯝꯃꯨꯔꯤꯕ ꯍꯪꯒꯦꯟꯗꯣ ꯌꯥꯗꯦ ꯏꯟ ꯑꯅꯧꯕꯁꯦ ꯑꯩꯈꯣꯏ ꯔꯥꯁꯤ ꯐꯗꯣꯔꯤ ꯐꯩ ꯂꯛꯏ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯆꯧꯕꯗꯤ ꯅꯠꯇꯦ ꯃꯆꯥ ꯃꯆꯥ ꯉꯥꯛꯇ ꯉꯈꯥꯗꯨꯅꯤ ꯑꯐꯕ ꯍꯥꯏꯗꯣ ꯑꯌꯨꯛꯇꯩ ꯅꯣꯡ ꯆꯨꯕꯗꯅ ꯑꯗꯨ ꯑꯃꯨꯛꯀ ꯂꯣꯏ ꯊꯜꯂꯦ ꯇꯧꯔꯤꯁꯦ ꯏꯁꯤꯡꯕꯨꯗꯤ ꯄꯠꯊꯜꯂꯦ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥ ꯐꯥꯔꯨꯔꯦ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯉꯥ ꯃꯆꯥ ꯂꯩꯀꯣ ꯌꯥꯝꯅ ꯐꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗꯁꯨ ꯃꯌꯥꯝ ꯐꯥꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝꯇ ꯉꯥ ꯀꯥꯏꯗꯦꯅ ꯁꯤꯒ ꯉꯥꯁꯦ ꯁꯤꯗꯒꯤ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯤꯒ ꯊꯣꯡꯉꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏ ꯕꯣꯔꯥ ꯍꯧꯕꯩ ꯑꯩꯒ ꯏꯅꯥꯎꯒꯒꯤ ꯈꯤꯇꯪꯒ ꯈꯥꯏꯗꯣꯛꯎꯔꯤꯕ ꯑꯩꯅ ꯌꯥꯝꯅ ꯂꯛꯇꯕꯅꯤꯅ ꯈꯤꯇꯪꯒ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯅꯥꯀꯨꯞꯄꯤ ꯃꯅꯥ ꯂꯩꯔꯦ ꯑꯁꯤꯁꯦ ꯅꯥꯀꯨꯞꯄꯤꯒ ꯉꯥ ꯃꯆꯥꯒ ꯑꯗꯨꯒ ꯑꯩꯗꯤ ꯁꯧꯒ꯭ꯔꯤꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ ꯁꯤꯒꯩꯁꯤꯒ ꯆꯥꯔꯖꯀ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯣꯔꯥ ꯍꯥꯟꯅ ꯍꯧꯗꯣꯏꯅꯤ ꯊꯥꯎ ꯍꯥꯞꯆꯔꯛꯑꯒꯦ ꯊꯥꯎ ꯍꯩꯖꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯉꯥꯁꯦ ꯇꯣꯠꯆꯔꯛꯑꯒꯦ ꯀꯟꯅ ꯃꯦꯠꯀꯅꯣ ꯑꯣ ꯑꯩꯅ ꯈꯜꯂꯤ ꯕꯤꯔꯤ ꯕꯤꯔꯤ ꯇꯣꯈꯥꯏꯔꯒ ꯑꯁꯤꯒꯩꯁꯤꯒ ꯍꯥꯞꯄꯤꯁꯦ ꯕꯦꯁꯣꯟ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥ ꯃꯆꯥꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯆꯦꯡꯉꯪ ꯊꯨꯝ ꯍꯥꯞꯄꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯆꯟꯗꯣꯔꯦ ꯇꯧꯔꯤ ꯂꯥꯁꯀꯤ ꯄꯤꯁꯁꯤꯃ ꯁꯥꯎꯍꯜꯂꯒꯦ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯕꯒꯤ Oh my god, kali dan su video na mẹ này cũng hay lịch atang video này udah kalau yang dalam dari kari ta hay này akala ni hawa ay di sana mo na buwan ana do boto manam dito si masa akaba yung dina apit ko niki si tao akaba yung dina so ko niki kanano ko ngabo masam akaba ay loy na ibe akaba tani dai ta loy ka na si mata kaya septa talaga nang buhap makain na hindi dito magkatawag dara yare tao làm tao vật đấy tuh nakupi nung dulang na nakupi di nung jada ng kalapat ka ito di ako di nakupi di adun lagyan natin aduga at lagi ko na sana mong na kami nga masake tuyo da only 5 minutes na luwa ba hindi ang gaya si na kung nga ba hindi ang hindi ay nakatay sabi na sa hawa ya di ang tuba hindi atan bami gi hinjang ni si ku hinjang da because sao đi hại to budi hau ku hinjang da du atan bami gi wai khi ngai nó khai này không đâu này na at ay sumathen mo di jang ni at ay na sa amin man din na si at kuya tong banay tay Kudik na tu na sai cái hay na mana do cái cục nó sủi đi cái hau này cục nó sủi mà nó phải đâu khá mi khá mà nó gì đúng thằng ta làm đại được thấy tại làm nó xin bên này đâu mà làm ಅದು ಯಾನ ಸಿಂಬ ಹಿನ್ನೆಲೆ ಬೊಮ್ಮೆ ಯಾಕೆ ಹೊರೆನ್ ಕೋನ ಅಸಿ ನಾಕುಪಿ ಹಾನ ngꯧꯔꯒ ꯃꯣꯔꯣꯛ ꯆꯦꯡꯉꯪ ꯊꯥꯛꯑꯒ ꯑꯗꯨꯒ ꯉꯥꯒꯗꯤ ꯍꯥꯞꯄꯒ ꯏꯁꯤꯡ ꯍꯥꯞꯄꯒꯀꯣ ꯊꯥꯛꯑꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯗꯣ ꯍꯩꯅꯕꯅꯤꯅ ꯍꯥꯟꯅ ꯁꯤꯁꯦ ꯉꯧꯊꯠꯂꯅꯤ ꯈꯔ ꯁꯤꯅ ꯃꯤꯁꯤꯜꯂꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯍꯥꯏꯕ ꯋꯥꯏꯇꯦꯟꯗ ꯊꯣꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯦꯡꯉꯪ ꯊꯛꯆꯔꯛꯑꯒꯦ ꯌꯥꯔꯗ꯭ꯔꯥ ꯁꯤꯒ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯤꯔꯥ ꯃꯣꯔꯣꯛ ꯏꯪꯍꯟꯁꯤꯔꯥ satek dak ꯑꯗꯨꯒꯩꯗꯤ ꯄꯥꯕꯨꯡꯅ ꯑꯗꯨꯒꯩꯗꯤ ꯄꯨꯈꯝꯗ ꯄꯥꯏ ꯂꯝꯇꯛ ꯇꯧꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏ ꯆꯥꯃꯁ ꯃꯈꯥ ꯆꯠꯂꯒꯦ dugai kap tak tama to kala ni ꯌꯥꯝ ꯍꯩꯔꯤꯖꯥꯠꯅꯤ ꯃꯆꯥꯒꯗꯤ ꯌꯥꯝ ꯍꯩꯔꯦ ꯑꯩꯒꯤ ꯏꯅꯥꯎꯁꯦ hay da gani tama Oh my god 이팅 잘 나오거든 사실 하우징 그래 나 엄마 말이거 dai ki na 이팅 어디 끼안 앞에 아시 하는 거 쳤다가 되나 사는 거 보러 오면 냠도 이팅 앞에 되고 chị chị xin lỗi sẽ khi đồng bộ nam ta sau kỹ ôi cái ao đây
ꯅꯪꯒꯤ ꯍꯣꯔꯦꯟ ꯃꯥꯏꯅꯥꯁ ꯑꯃ ꯆꯠꯂꯕꯅꯤ ꯃꯌꯥꯝ ꯏꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯖꯨꯠ ꯈꯪꯅ ꯍꯥꯞꯄꯤꯔꯛꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯊꯨꯝ ꯊꯥꯛꯑꯒ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯀꯣꯟ ꯊꯣꯛꯄꯁꯦ ꯏꯟꯖꯥꯡ ꯍꯥꯎꯋꯦ ꯍꯥꯏꯅꯕꯅꯦ ꯑꯩꯅꯅꯤ ꯍꯥꯏꯒꯤꯗ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤ ꯑꯁꯤ ꯂꯣꯏꯔꯒ ꯑꯃ ꯅꯪꯗꯤ ꯃꯥꯏꯅꯥꯁ ꯑꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯨꯔꯥꯟꯅ ꯆꯥꯔꯤꯒ ꯃꯥꯒꯤ ꯄꯨꯈꯝ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤꯒ ꯆꯥꯛ ꯑꯉꯧꯕ ꯂꯩꯔꯦ ꯉꯥ ꯃꯆꯥ ꯕꯣꯔꯥ ꯈꯦꯆꯤ ꯈꯔ ꯂꯩꯔꯦ ꯉꯥ ꯊꯣꯡꯖꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯩꯔꯦ ꯎꯇꯤ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯣ ꯅꯣꯡ ꯆꯨꯕꯁꯤꯒ ꯃꯥꯅ ꯑꯌꯨꯛꯇ ꯈꯦꯆꯤꯒ ꯎꯇꯤꯒ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯏꯟꯖꯥꯡꯒ ꯆꯥꯛꯀꯗꯣ ꯈꯔ ꯂꯩꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯦꯗ ꯇꯧꯔꯒ ꯃꯊꯦꯜꯁꯦ ꯌꯥꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯅꯤ ꯁꯤꯒꯅ ꯏꯁꯤꯡ ꯂꯩꯖꯔꯦ ꯑꯩꯅ ꯆꯥꯕꯁꯤꯒ ꯃꯌꯥꯝꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎꯇꯦꯗꯣ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯅꯔꯁꯤ ꯑꯗꯣ ꯍꯥꯎꯒꯗꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯊꯨꯝꯆꯠ ꯆꯥꯔꯝ ꯈꯦꯆꯤꯗꯩ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯦꯆꯤꯒ ꯎꯇꯤ ꯊꯣꯡꯕꯒ ꯎꯇꯤꯁꯤꯒ ꯌꯥꯎꯔꯤꯁꯦ ꯊꯩꯕꯣꯡ ꯃꯔꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯊꯩꯕꯣꯡ ꯃꯔꯨꯒ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨꯒ ꯎꯁꯣꯏꯒ ꯕꯣꯔꯥꯁꯦ ꯍꯧꯔꯒ ꯆꯥꯔꯒꯗꯤ ꯍꯥꯎꯒꯗꯕ ꯍꯟꯗ ꯏꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯉꯒ ꯂꯩꯕꯗꯨꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯐꯁ ꯂꯥꯎꯔꯦ ꯑꯩꯅ ꯎꯇꯤꯗ ꯁꯨꯃꯥꯏꯅ ꯎꯁꯣꯏ ꯍꯥꯞꯄꯁꯦ ꯃꯌꯥꯝ ꯀꯅꯥ ꯄꯥꯝꯒꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯅꯠꯇ꯭ꯔꯒ ꯎꯁꯣꯏ ꯏꯔꯣꯟꯕꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯎꯁꯣꯏ ꯏꯔꯣꯟꯕꯁꯨ ꯑꯗꯨꯝ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯎꯇꯤꯗ ꯍꯥꯞꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯁꯤꯒ ꯈꯦꯆꯤꯒ ꯎꯇꯤ ꯊꯣꯡꯕꯒ ꯊꯣꯡꯁꯦ ꯇꯧꯗ꯭ꯔꯦꯕ ꯎꯇꯤ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯇꯧꯔꯦ ꯃꯣꯔꯣꯛ ꯑꯃ ꯄꯤꯕꯒ ꯌꯥꯎꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯈꯦꯆꯤ ꯊꯣꯡꯕꯒ ꯉꯥ ꯃꯆꯥ ꯊꯣꯡꯕꯒ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯥꯎꯗꯤ ꯈꯔ ꯌꯥꯝꯃꯛꯄ ꯃꯥꯜꯂꯦ ꯉꯁꯥꯏ ꯑꯩꯅ ꯀꯦꯃꯦꯔꯥ ꯑꯣꯐ ꯇꯧꯔꯒ ꯑꯃꯨꯛꯀ ꯊꯥꯎ ꯈꯛꯇꯪ ꯍꯩꯖꯤꯜꯂꯨꯔꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯤꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯈꯤꯇꯪ ꯊꯥꯎꯁꯦ ꯆꯥꯝꯃ ꯍꯧꯔꯦꯅ ꯆꯩꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯕꯨꯡ ꯕꯦꯁꯣꯟꯅ ꯇꯧꯕꯅꯤꯅ ꯁ꯭ꯋꯥꯏꯗꯤ ꯂꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯅ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯗ ꯁꯣꯝꯗ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉ ꯇꯧꯕꯗ ꯁꯣꯝꯗ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯠ ꯑꯣꯏꯅ ꯂꯩꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯛ ꯈꯥꯏꯗꯣꯛ ꯆꯠꯂꯦ ꯑꯗꯣ ꯃꯔꯛꯇ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯦ ꯀꯔꯝꯕ ꯌꯥꯎꯔꯤꯕ ꯀꯔꯝꯕ ꯌꯥꯎꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩꯀꯣ ꯍꯤꯟꯖꯥꯡ ꯃꯊꯦꯜ 2-3 ꯁꯨꯕꯁꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯃꯒ ꯆꯥꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎꯁꯦ ꯈꯪꯗꯕ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ 2 ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯎꯅ ꯄꯦꯟꯅ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯃꯝꯗ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯈꯔ ꯆꯥꯕꯁꯦ ꯄꯥꯝꯖꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯑꯩꯅ ꯎꯁꯣꯞ ꯆꯥꯕꯒ ꯆꯠꯄꯒꯁꯦ ꯃꯥꯟꯗꯣꯞꯇ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯕ ꯍꯣꯠꯅꯕꯗ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯚꯥꯞ ꯃꯦꯟ ꯇꯥꯔꯛꯇꯦꯕ ꯑꯗꯨꯒꯀꯣ ꯃꯌꯥꯝ 2-3 ꯁꯨꯕꯁꯤꯒ ꯃꯊꯦꯜ ꯑꯩꯅ ꯈꯔ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯂꯥꯁꯇ ꯑꯣꯏꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗꯅ ꯑꯩꯅ ꯈꯔ ꯄꯥꯝꯗꯕꯗꯣ ꯑꯗꯨꯗꯣ ꯃꯊꯪ ꯆꯥꯔꯛꯇꯣꯏ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯊꯦꯜꯁꯦ ꯑꯍꯥꯎꯕꯗꯣ ꯍꯥꯟꯅ ꯆꯥꯕꯅ ꯐꯠꯇ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯝꯃꯤꯀꯥꯟꯗ ꯑꯩꯅ ꯆꯥꯅꯤꯡꯉꯤꯀꯥꯟꯗ ꯆꯥꯍꯧꯔꯒ ꯄꯨꯛ ꯊꯜꯂꯒ ꯆꯥꯔꯒ ꯃꯍꯥꯎꯗꯣ ꯈꯪꯍꯧꯗꯦꯗꯅ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕꯗꯣ ꯂꯥꯁꯇ ꯆꯥꯔꯒꯗꯤ ꯆꯤꯟꯗ ꯅꯞꯅ ꯂꯩꯍꯧꯔꯤꯗꯅ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯑꯁꯤ ꯀꯩꯅꯣꯁꯤꯒ ꯀꯅꯥ ꯌꯥꯕꯤꯒꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩ ꯕꯣꯔꯥ ꯁꯤ ꯃꯆꯦꯠꯁꯤꯅ ꯌꯥꯝꯅ ꯁꯤꯟꯗꯦ ꯍꯧꯖꯤꯛ ꯃꯅꯥꯁꯦ ꯌꯥꯝꯗꯕꯅꯤꯅ ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯛꯁꯨ ꯊꯜꯂꯦ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯁꯤꯒ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯕ ꯎꯇꯤ ꯊꯣꯡꯕ ꯆꯥꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯦꯆꯤ ꯊꯣꯡꯕ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯆꯥꯁꯦ ꯈꯤꯇꯪꯒ ꯍꯦꯟꯅ ꯄꯨꯔꯒꯗꯤ ꯄꯥꯛꯅꯝꯁꯨ ꯆꯥꯕ ꯌꯥꯕꯅꯦꯕ ꯄꯥꯛꯅꯝꯁꯦ ꯑꯩꯈꯣꯏꯗꯣ ꯆꯥꯅ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯥꯛꯅꯝꯁꯦ ꯌꯥꯝꯅꯕꯨꯗꯤ ꯍꯩꯅꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯃꯥꯡꯉ ꯇꯧꯕꯗꯣ ꯈꯤꯇꯪ ꯆꯥꯕꯗꯣ ꯑꯗꯨꯝ ꯍꯩꯅꯩ ꯑꯗꯨꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯩꯕꯣꯡꯒꯤ ꯁꯤꯖꯟ ꯑꯣꯏꯔꯕꯅꯤꯅ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯩꯅꯗꯕ ꯃꯤꯅꯗꯤ ꯌꯥꯝ ꯁꯥꯎꯕ ꯑꯩꯈꯣꯏꯁꯦ ꯀꯥ ꯑꯃ ꯂꯩꯌꯦꯕ ꯃꯥꯗꯤ ꯍꯩꯅꯗꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯅꯕꯅꯤꯅ ꯑꯦꯅꯤ ꯍꯤꯟꯖꯥꯡꯗ ꯑꯗꯨꯝ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯎꯇꯤ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝ ꯊꯥꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯉꯥ ꯊꯣꯡꯕꯗꯁꯨ ꯏꯔꯣꯟꯕꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝ ꯊꯥꯏꯑꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯄꯥꯝꯅꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯦꯕꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯑꯗꯣ ꯀꯅꯥ ꯄꯥꯝꯕꯤꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯊꯩꯕꯣꯡ ꯃꯔꯨꯒꯤ ꯍꯤꯟꯖꯥꯡꯒꯤ ꯑꯥꯏꯇꯦꯝ ꯇꯧꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕꯁꯦ ꯃꯌꯥꯝ ꯀꯅꯥ ꯄꯥꯝꯕꯤꯒꯦ ꯃꯊꯪꯗ ꯑꯇꯩꯁꯨ ꯇꯧꯔꯛꯄꯣꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯁꯨꯃꯥꯏꯅ
ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯅ ꯚꯤꯗꯤꯑꯣ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯦꯅꯤ ꯇꯥꯏꯝ ꯆꯠꯄ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯇꯧꯕꯗꯣ ꯁꯦꯞ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯑꯃ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯀꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯒꯅ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯥꯡꯁꯨ ꯂꯥꯛꯏ ꯀꯥꯡꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯆꯠꯂꯒꯗꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯕꯗꯣ ꯃꯔꯛꯇ ꯇꯠꯈ꯭ꯔꯦꯅ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯋꯥꯏꯁꯦ ꯉꯁꯥꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯊꯣꯡꯕꯗ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯌꯥꯎꯔꯦ ꯑꯗꯣ ꯆꯥꯛꯍꯋꯥꯏꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯥꯛꯍꯋꯥꯏ ꯆꯝꯊꯣꯡ ꯄꯤꯖꯔꯦꯕ ꯑꯩꯅ ꯈꯜꯂꯤꯅ ꯑꯍꯥꯟꯕꯗ ꯑꯁꯤ ꯀꯣꯂꯤ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯣꯏ ꯃꯥꯅ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯪꯕ ꯀꯥꯟꯗ ꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏꯗꯩꯁꯨ ꯄꯤꯛꯄ ꯍꯋꯥꯏ ꯁꯥꯡꯕꯤ ꯃꯔꯨꯗꯩꯁꯨ ꯈꯔ ꯆꯥꯎꯕ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯁꯦ ꯀꯔꯤꯅꯣ ꯀꯣꯂꯤ ꯍꯋꯥꯏꯔ ꯍꯪꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯆꯥꯛꯍꯋꯥꯏꯅ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯆꯥꯛꯍꯋꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦꯕ ꯏꯃꯥꯗ ꯍꯪꯕ ꯀꯥꯟꯗ ꯑꯩꯅ ꯌꯦꯡꯍꯟꯕ ꯀꯥꯟꯗ ꯁꯤꯁꯦ ꯍꯥꯟꯅꯗꯤ ꯊꯥꯅꯔꯝꯃꯤ ꯐꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯟꯗꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯃꯥꯒ ꯊꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯝꯊꯣꯡ ꯆꯥꯕꯁꯦ ꯍꯥꯎꯔꯤ ꯑꯇꯩꯁꯨ ꯑꯥꯏꯇꯦꯝ ꯍꯋꯥꯏꯅꯤꯅ ꯑꯇꯩ ꯃꯑꯣꯡꯗꯁꯨ ꯆꯥꯕ ꯌꯥꯔꯝꯒꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯃꯥꯗ ꯈꯔ ꯊꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯊꯥꯅꯤ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏ ꯃꯥꯅ ꯑꯗꯣ ꯆꯥꯛꯍꯋꯥꯏꯗꯣ ꯄꯨꯔꯛꯑꯒ ꯀꯃꯥꯏꯅ ꯊꯣꯡꯅ ꯆꯥꯒꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯑꯣꯏꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯎꯠꯆꯔꯛꯄꯁꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨꯀꯣ ꯑꯦꯟ ꯕꯥꯏ